Manipur Top Channel dagi video amta update tawjage ngasi phongda cabinet na cap approve tawkhraba matung Awang Nongpok lamdam mai chakle constitutional safeguard laijaba state singna cap satnaba yaroi haina lepli Manipur gidi opposition party da saiduna nathaina ba hotnaba leptri Union Cabinet na Citizenship Amendment Bill approve tawkhraba matungda Awang Nongpok lamdam mai sakpagi sang hingalakle CSO amadi stakeholders sing Amit Saga faminaraba matungda Cabinet mifam phamduna approve tawkhraba cap ki point sing adu CSO ga Amit Saga faminaduna yanakiba adugi ona tainaba mongda tholakpadagi Assam, Mizoram, Arunachal Pradesh, Tripura amadi Meghalaya yauna cap ki mayokta khongjang sangsinbe hingalakli Tha asigi mapanda parliament ta pangthokani hairiba bill asi Sibsena yauna atai party kyana yetkani hairi Assam CM Sabanda Sonobal amadi Himanta Bisma Sharma anida Assam tungi mirolgi maraibak mitopta yonthokpagi damak ngakpiroi haina laukhre Krishnamurti Sangram Samiti gi luchingba Akhil Gukoina bill asi lona yadaba illegal oiba communal bill ni haina lawbuga loinana akan mongda thengnana ba sem sakre hairi Manipur ki BJP ki wangang loini haijaba Songtham Bijoyna social media da cap kamari lainana thagat kiba post amada Indira Gandhi na refugee mayam ama voter list ta hapsin ki haina hairi Citizenship Amendment Bill na Manipur soktana ba kari thabak paikhatlage haina miyam na hangbada pakhum piba ngamkhidre hairi Cabinet na laukiba decision amagi matung inna 6 schedule lairiba Assam, Meghalaya, Mizoram amadi Tripura da cap satnadana ba cross hapli Bengal Eastern Frontier Regulation 1873 gi matung inna inner line cover tawa mafam singdasu cap satna haloi haiba clause ama yaubana Manipur dadi cap tagi kannana ba upai ama ta hojik phobgi oina uba phangdri hairi Mizoram gi apex budi oiriba MZP na bill asigi matangda Mizoram da lairiba political party singna masa gi yenganu state ki tungi khallaga thabak taw haina warning tawkhre Mizoram da lairiba political party khudimakna bill asibu yaningda bu utuna Mizoram da puraktana ba hotnagadabani hairi Tripura Indigenous National Party of Tripura na ngasidigi hauraga National Highway amadi railway lambi sing thingjinbagi khongjang hokre hairi pung 12 gi blockade asina maram oiduna Tripura da mahoksagi punsida sauna akaibe pikre hairi Tripura da cap satnaba yaroi haina lup khudimakna fawbak lawbak kan khalakli myam pabsu piyong pigani thank you